Akasvani Imphal Chitrabhanu Chitrabhanu na pau pazari ahan badamaru oiba pau Board of Secondary Education Manipur na lawba kumsi sehigi metric parakya gi fal thasi aroiba chegol da lokthok lagani None jila gi khopum police station gi manung chana labor irang turel da ngarang irak na khiba myo emasi na fangle National Testing Agency na lawba quit undergraduate lisingani kunmari parikya hayingdagi horaga thasi gi terani pal phawba pangthokani BJP luchingba Madi Pradhan Mantri Narendra Modi na ngasi Varanasi Lok Sabha seat ki damak mahaki mirep che pisingkhre amasung Med Department hairi awang nung poglam damda lakliba numi mangan sida akhak araw yauna akan benong chugani Board of Secondary Education Manipur Bosem na lawba kumsi sehigi high school living certificate examination metric parikya gi fal thasi gi aroiba chegol da lokthok lagani Akasvani Imphal ga khanan unabada board asigi controller of examination ayam thoising na hai parikya asi haidoknaba evaluation gi thabak kana chethari parikya fal thasi gi kunmanga gi matungda haidokna ba thorang tawri Parikya asi chahi asi ki mastera tukte gi horaga April Nipal phawa chethagi bani parikya asi da punna mahiroi lising kuntra tere chate tera mangana parikya thaki masida sarkar gi mahiloising gi mahiroi lising mapan chama tara mapan edit ki lising ama chahum tara manga amasung private school gi mahiroi lising kuntere cheni marfuma thoina punna center chama yankhai marida parikya thaki bani Malengi ating mapam sing da pangthok na bugo Manipur da sungasi malengi longmi singi numit pangthokre Longmi Aifal Loop Kanglei Park Loyal Loop na sinduna numit asi Imphal gi Major Khulda leiba Manipur Press Club ta pangthoki thorom atu da wangang bada loop asigi president Thongnaujam Bridget na hai lamdam ama chakhot han bada longmi sina achobo thodang lori longmi sina lori ba thodang bu singthara duna Sri Bridget na hai makhoina lamdam ama chakhot han bada yanglen sharu oiri makhoina paikhali ba thabak thorom singda sarkar na ehen ba miyeng changduna lamdam asi semilon fagat han ba ngamhan gani Imphal Jiribam Lambi ki National Highway Kuntate Tangasi Su Nong Mada Tangai Fadana Changba Polam Sing Puba Gari Chama Sumna Ani Imphalom da Changla Kre Eko ki Jiribam Pangwi Ngatin Biswazin Hai Polam Sing Puba Gari Sing Adu CRPF ki Chani Taratruk Suba Battalion ki Kangbuna Akan Bangak Segaluna na Gari Sing Adu Imphalom da Pusilaki Bani Gari Sing Adu ki Manung da LPG Petrol Diesel Yauba Oil Tanker Humpunito Emadi FCI ki Polam Sing Yauba Gari Nifu Yauri Samagra Shiksha State Implementation Society Manipur na sinduna Raizagi Thakta Lenga ki Mahiroi Shingi Oiba Unique Selling Proposition USP ki exhibition ama ngasi pangthokre Imphal gi Babupura de leiba Samagra Shiksha Elementary Lushing da pangthoki ba thorum adu da saruk yaraduna Education Ace ki Director L Nandakumar hai Mahiroi sina textbook paba ki matakta punshiro ga mari lena ba ahen ba loksing gyan tansin bagi tangai fadabal lei masina makhoi bu leiba asigi matik chaba nagrik amu ohembada chawna mateng pangani thorum adu ga mari lenena Nong no puthokpa mahi tambada changba polam sing yawba patented school bag sing su mahiro sing da yang thoki pawgi marak thatna aten ba break ama Manipur State Archives, Department of Art and Culture, Government of Manipur Amadi, National Archives of India, New Delhi Anina Kusamnaduna, Lakiba Megitang Taratrukta Gitara Teret Fauba, 2 days workshop on Records Management Amadi, Archival Awareness Program Ama, Kashampatalaiba, Manipur State Archives ki Complex the Pangtok Shagadori. Yaubining Basingna, Akupa Marol Gidamak, Office Asidaleng Biraktuna Kangbiba Yagani. Paujen Jariba, Deputy Director, Manipur State Archives. Tabiriba Pawasi Akasvani Imphal Digini Noni Jila gi Khopum Police Station gi Manung Channel Labor Irang Turel da Ngarang Irak na Kiba Miyoi Amasi na Fangle Asiba Hakchang Adu Postmortem gi Damak Imphal da Purakre Eko gi Noni Pangmi Agui Kamain Hai Ngarang Irang Turel da Ain Yadaba Maong da Nung Lengoi Pek Pating na ba Police Personnel Mari Yaw na Miyoi Manga Chat Kibani Makoy Sing Adu gi Manung da Khopum Police Station gi Manung Channel Labor Lubanglong Village gi Manipur Police Personnel Oiba Miyoi Ama Irang Turel da Tasang Kibade gi Thiba Khangdana Lere Kibani Adubu mahaki asiba hakchang adu ngasi phangbangamle hiramasigi matangda police la case ama lakhotkre Siksya haibasi kunai amagi yanglen saruni amasung masibu mapangang kangkanan ba haibasi Manipur lenga ki tangai fadaba thodang ni haina desam gi secretary general na hairi
Imphal gi Kwaketel leba desangi office nga si pangtokpa pawgi mifam amada mahangna hai Manipur lenga ki makhada leriba college sing da hangliba tongan ba subject sing gi lefam thokpa oza sing letriba phawba subject sing asigi admission logba yaroi loinena raise asigi education sector asida Mukhyamantri gi akan memeng changbu haina mahangna appeal tori District Health Society Chandel gi Non-Communicable Disease Cell na World Diabetes Day gi thorom Chandel District Hospital danga si pangtokre thorom aduda NCD Chandel District ki Nodal Officer Dr. L. Devena leina asigi maramda miyam da kanarabu wafung kaya phongdoki ngasi gi thorom aduda District Hospital gi staff sing amadi asa workers sing su saru yakhi Vaigyanic oiba moong da ok amadi atesa sing loibegi matang da noma gi oiba longmi sing gi oiba thorom ama ngasi Langmaidong Dramatic Union Hall da pangthokre thorom asi National Livestock Mission gi makhada Joint Direction District Veterinary Office Thawal amadi Kakching nasen bani ngasi gi thorom adu da saruk yaduna Thawal amadi Kakching District ki Veterinary Officer Dr. P. Gojendra Singh na hai Varat amadi Manipur Sarkar na leba asigi mipum khudima sentok lambi lehena pegi pandam da tongan ba scheme kaya gi kuthang da kana ba piriba asi miyam na lominasi Mang hai chinjak te mi pan tang da lamdam ama ohenam honabda aikhui khudimangna thaudang lominasi Manipur Commission for Protection of Child Rights ki chairperson Kesham Pradikumar Hairi Raisa se da hoji thogliba irang na maram oiraga relief camp sing da changle pham logdun leriba angang singbu atopa mapam sing da niyam gi wang bada chalandana ba marilena ba mama papa sing CSO amadi marilena ba sing na honaga da bani commission asna thadaro pachero man hai angang sing asigi yaifana ba aikoi puna yengsin na bagi ingsin bibegi tangai fadaba lei makhoibu angang lalon ba singi khutta tadana ba honabagi tangai fadaba sulei Universal Friendship Organization Imphal East Zone 2 gi Bamon Kampu Battalion gi manung chana leiba Huyan Lalong Singtam Sanglen UFO Naharu Pangong Makhong branch lengkhat ki pegi kuntari shuba thorom ngasi pangthokre ivudo pakhang bayek pa firal singhatuna thorom ngasi pangthoki maduda BJP gi secretary Pri Permanent da yauna atemyo kya saru yakhi Artificial turf ground lamnong da sanaba taratuk suba Manipur State League football gi ngasi sanaki ba Master Northeastern Sporting Union na nisa thamai banbu panchal ani amada thoikre atopa match amadana rahi US amadi nambol mapal athletic cultural organization na ko panchal ahum chanaduna draw chatkre ahan ba Kakching tabang Kunjabi Sharma Memorial League kam knockout and Grand Wise Kang tournament lisingani kunmari gi ngasi sanaki bada thangwaiban kangkhut ka yaskul kangkhut ka sanabada yaskul kangkhut na panjal tarani pantara mathoi da maithiba pikre hayeng puthiba kangkhut ka hangang kangkhut ka sanagani pawgi marak thana atemba break amamu NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu layeng bada khudong chaba pizari doctor singna tumor board phamduna anaba singi layeng da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Akaswani Imphal dagi pau tabiri National Testing Agency NTN Loba Kaman University Entrance State Quet Undergraduate Lisingani Kurmari Parikha gi matam leple Parikha asi hengdegi hauraga tha asi ki teranipal fawba leba asi gi sahar chahumhubudra mapanda pangtokani Parikha asi war ki mapan leba singi chahar kuntaruk ta su pangtokani National Testing Agency na hai parikha thagadaba mahiru singi admit card sing quet amasung NTA gi website gi makhoi gi application form number amasung date of birth sinaduna download toba yagani BJP Lutsingba amadi Pradhan Mantri Narendra Modi na ngasi Varanasi Lok Sabha seat ki damak mahagi mirep JP Sinkre Lok Sabha Mikhal gi tere shuba amasung aroiba tangkak ki manung chana Varanasi da vote thada nagani amasung tangkak asigi oina mirep che pisin bangasi loikre Mikhal pangthok ko derba Lok Sabha seat sing adudi Uttar Pradesh amasung Punjab gi seat 13 Nongchu Bengal gi seat 9 Bihar gi seat 9 Odisha gi seat 3 Himachal Pradesh ki 3 Jharkhand gi seat 3 amasung Union Territory Chandigarh gi seat amani mirep che singi scrutiny hayang pangtokani mirep che loktopagi aroiba numina lakliba iraini June amada vote thadanagani
Lok Sabha Mikhal gi manga suba tangka ki Mikhal gi damakta vote khomba gi thabak kham thengna kale Bihar da NDA gi makok thongba luchingba JDU Lok Jana Shakti Party Hindustani Awami Morcha amasung Rashtriya Lok Morcha gi luchingba singna Mikhal ga mari lenena miyangi mifam amasung tongan ba rally sing pangthoki Bihar gi hanigi Upamukhyamantri Sushil Kumar Modi lekhi dabagi nungai taba phongdok oina BJP dol gi oina Mikhal ga mari lena ba thaba punnamak ngasi lepkhre Bihar Pradesh Congress Committee luchingba singna su tongan ba zila singda vote khomki India Meteorological Department Regional Center Guwahati na hairi lagliba dumit mangani asida Manipur yauna awangnopo raja singda parapadigina mayap Arab changda nong chugani Assam Meghalaya Arunachal Pradesh Nagaland gi mafam kharada su lagliba dumit mangani asida akhak yauna akanba nong chugani hairi Pakistan khudum chaliba Kashmir da Pakistan lamiga khud thokno bagi thokdok da miyoi mari sire cham hen aso open langle sarkar gi paun hai miyoi ani di nomaina pan badagi lekhidabani sireba sing adugi manungda amana police officer ni nongmada tangai fedana changba polom singi maman hengalakpa amadi mapam aduda mai phangdabagi thong sing asibu yaningdaba phongdoktuna yamlaba miyamna hokhiba irai numitegi lambi shorokta khongjang sangsingduna lagli khongjang sangsiliba miyanga police ka mungnarappadagi laibaktiba thokdo adu thokhibani Pipa masi yenglaga Pakistan sarkar na SRPC ke section chama nipumari ke makhada athingba thamle school sing public transportation lalol iti amadi internet ke athingba thamkhre Liberation Tigers of Tamil Elam LTTE da kendra sarkar na thamkiba athingba chehi manga amaga sangdokle Griha Mantralayan thokpa cherol amana hai LTTE na leba asigi ning tamba amadi apunbe ke saktam da akaiba thabakaya makhata na chatharakpadagi kendra sarkar na warep asilawrukpani English ni tara mapangi me thadi ki athing basi thamlakhibani Mumbai dangara akan manong nusina maram odna billboard ama teklakpadagi miyo tara mari lekhidre miyo nipu humdoina aso opan nangkhre thodo singara Mumbai gi ghat ko parada thokibani akasbani paumin hai akan ba nong nusina maram oraga fit chama wangba billboard adu tetuna manakte leiba petrol pump amadi akoibagi yumsingda tasingkhibadagi thokdok adu thokibani asokpa singh hospital singda layengle thokdok asigi mari lenena rajya gi mukhyamantri Eknath Sindhen hai thokdok asida lekhidraba imung manungi miwisingda lupa lakh manga gi khetiparon piragani asigumba thokdok asi tungda amu hana thoklodanaba akan mamiyang changani Money laundering case ka mari lenena jail da leriba Jharkhand gi hanagi mukhyamantri Hemant Soren na interim bail pibinena ba haizakiba adu Supreme Court na yakhidre Handakta Delhi gi Mukhyamantri Arvind Kejriwal jail dagi thadokiba adu yenglaga Sri Sorena hojik chathariba Lok Sabha Mikhal asida mahaki dol Jharkhand Mukti Morcha gi damakta vote khombada saru yananaba interim bail pibinenaba haizarakibani Humbodara Teresuba Cannes Film Festival ngasdegi France gi Cannes ta hokre Nimitrani 20 festival asida Bharat Sarkar Rajya Sarkar amasung film industry singi miyutsina Bharat gi sinduna saru yari festival asida Varana ahanbo oina nimit mangan chathakadaba Bharat Paraba pangthokani masida film ga mari lena brasakna reba miyoy ka ga sunaduna wari watai sanabagi thorum yauna ati thorum kaya yauri IPL cricket match ta hozik Delhi Capitals ka Lucknow Super Giants ka New Delhi ge Arun Jaitley Stadium da sanari hojik aroi bada maroi ba pau amuk hanna Board of Secondary Education Manipuna Logba Kumsi Sehigi Metric Parikha gi Fall Thasi gi Aroi Bachegol da Laukthok Lagani None Zila gi Khopum Police Station Manung Chanaleba Irang Turial Dangarang Irak na Kibamyo Emasi na Fangle National Testing Agency na Logba Kuwait Undergraduate Listing ani Kulmari Parikha Hayengdagi Horaga Thasi gi Tara Nepal Phawba Pangtokani BJP Luchingba amadi Pradhan Mantri Narendra Modi na ngasi Varanasi Lok Sabha seat ki damak mahaki mirepche pisingkhre amasung Med Department hari awang nongpol lamdamda lakliba numit mangani asida akhara yauna akan banong chugani pauloi zare